Flashback Lokena Thabakse Araibadi nate Hojik Isaduna Laklaga Aikhoina Magi Wakalgi Aina Pokum Pirabadi Horen Isagi Wakalda Kari Oirakpa Loken Mathasana Makut Aniduna Mamaidana Laga Tawfam Khangda Lady Loidangna Moi Baba Gi Wakalsu Sontha Mankreda Aikhoina Siliba Tawribasibu Ichadugi Fatanabadi Natedana Nate ne mama Nakhoina Nasanupada Asengba Sumbadu Adum Haikiba Yadabro Malikana Pabo Aikhoshi Pagadana Tawrubani Adubu Horena Naulaklaga Asengbuda Dum Hairasi Sidanairaga Kanabusu Kashulakle Pabo Lokena Aina Khangine Ichagi Wakalda Maha Piklingaidagi Hauna Masing Fataba Ningkiba Wakal Hongdaba Ichane Aduna Aikhoina Silibasi Mahakna Tarai Logani Haibadi Aina Thazade Aina Diwari Pumba Ichanupaga Noiga Watanaraga Wakal Manaraga Taurakbani Kalubani Malikana Pabo Aikhoina Babung Masangamde Nahari Hydradi Nanaudi Karamna Lakani Aduna Imaga Tanaraga Masu Angang Natredana Tabakse Taukibani Lokena Atombasu Yumchida Hosik Tunglarani As Ay Amata Kangdreda Noina Silibase Lohongwadi Hayengi Loidangna Moi Baba Wakaldo la Hikum Pixinkre Kari Kamaito Bahina Moi Baba na Hodora Kadra Hairaga Moi Baba Hena Wakal Tokidre Moi Baba Nasanu Pase Hosik Sahi Surage Sahi Kuntra Helabani Mama Nabi Mayamdi Mayuma Kaipana Kidana Machamasu Loina Yauna Krabani Ekoina Silibase Magi Patana Banati Asumna Mane Maku Mamopuna Wari Dauduna Machanupa Atomana Delhi Dagi Halakpada Kari Kumni Haina Watanari Pungkai Amagi Matung Mapandagi Gari Konjela Mataki Tariba Konjel Dudagi Machanupa Ahalna Manaunupa Atombabu Lobo Zatkibadu Halakle Haiba Imungdu Dalairiba Mioising Loine Kangi Mapandagi Hai Tabra Taurani Noibo Aiko Yorokle Loyumbana Hairakbani Imungdagi Malika Khabar Machet Amatauduna Maidu Oknaba Honari Malikana Sese Beto Biro Itaimada Itaima Pusinbiragi Mangalna Yani Itaima Yam Lumba Posunate Ayadum Pusilaglagi Yade Inawani Lamsang Lakbagi Waramnani Isinga Sabado Itaimana Sahalam Labani Malika Wahayasi Haiduna Mangalna Yaliba Trolley Bag Machadu Lawi Mangalna Kaisuyang Wabudi Oide Daima Flight Tanina Hoi Daima Loyumbasu Garidu Mafam Jana Kambaloiraduna Masu Gari Dagi Thorakli Ibungo di Sankrabra Hoi Tamosu Haksang to Sengdopina Batawaro Loyumbana Ay Sengdoklaroge Hayeng Ibungogi Luhongbagi Kari no Awada Pakara Lodo Sulay Ado Maningi Bosaga Angang Amaniga Tohalaga Hayeng Sinagadabadu Lowaya Wakara Loksilamo Ay Tenge Chanaba Tauge Malikana Hoi Pare Tamo Nganadi Hansinbira Oko Hoi Kaino Ima Pamu Hina Taurishe Nate Lohongbasibu Angang Masagum Kaisulaitana Fakiro Babo Ima Nasa Ingonda Kari Minamnina Maramdo Seng Hairakpada Aina Saugada Nate Mangalna Sauna Hairakbani Malikana Nanao Aikhoina Silibase Nangi Panabane Itaima Masai Puningi Apambasu Amata Kangdana Nate ne Masibu Sumbi Broba Masau Fanning Haiduna Lohongbagi Wahekalo Shimbasibu Kari Ginoba Makoina Ingonda Namtak Doriba Nanao Chumba Sumdabaduna Nakanamada Tamkraga Ima Hoi Pabung Hoina Silibase Apaba Wakal Amada Pusinduna Kangadabani Kaidangwaida Mama Mapana Masagi Patanaba Kaktaudabani Nangnaga Nupi Angangi Wakalga Baduda Aikhoina Wapam Silaukibani Mangal Sauna Itaima Fana Oiduna So Aigi Wakal Hana Kambusum Dabrane Nasa Aigi Pumingi Wahana Hambasibo Kayang Wabage Ngasaidagi Tumina Famduna Ladibi Loidangna Ibungo Aikhoina Siliba Tauriba Pumnamakse Nangini Nangi Aipanabagida Maktane Mangalna
ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯆꯦꯠ ꯑꯃꯗ ꯌꯥꯎꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦ ꯏꯃꯥ ꯂꯣꯀꯦꯟꯅ ꯐꯔꯦ ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯏꯄꯥ ꯌꯥꯔꯒꯦ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯆꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯪꯅ ꯏꯄꯥꯗ ꯑꯁꯦꯡꯕ ꯃꯔꯣꯜ ꯑꯃ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯅꯪ ꯅꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯂꯣꯏꯗꯥꯡ ꯃꯥꯂꯤꯀꯥ ꯑꯃꯗꯤ ꯃꯉꯥꯜ ꯂꯣꯀꯦꯟꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯂꯣꯀꯦꯟꯗ ꯃꯤꯐꯝ ꯊꯝꯂꯛꯂꯤ꯫ ꯀꯩꯅꯣꯕ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯐꯣꯟ ꯐꯪꯏ ꯄꯥꯏꯗꯦ ꯃꯉꯥꯜ ꯕꯦꯜꯀꯣꯅꯤꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯊꯣꯔꯛꯇꯨꯅ ꯔꯤꯂꯤꯡꯗ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯀꯟ ꯑꯃꯅ ꯑꯃꯨꯛ ꯐꯣꯟꯗꯨꯗ ꯃꯅꯥꯗ ꯊꯝꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯝꯗꯨ ꯄꯪꯊꯦꯡ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯉꯥꯜ ꯗꯇꯥꯗꯨ ꯑꯃꯨꯛ ꯑꯣꯟ ꯇꯧꯗꯨꯅ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯀꯟꯇꯦꯛ ꯅꯝꯕꯔꯗꯨꯗ ꯗꯦꯂꯤꯚꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯉꯥꯜ ꯃꯥꯅ ꯇꯦꯛꯁ ꯇꯧꯔꯤꯕꯗꯨ ꯁꯤꯟ ꯇꯧꯔꯛꯇꯦ꯫ ꯀꯔꯤ ꯅꯨꯄꯤꯅꯣꯕꯁꯤꯕꯨ ꯐꯣꯟ ꯐꯪꯏ ꯄꯥꯏꯗꯦ ꯋꯥꯆꯞ ꯐꯪꯏ ꯁꯤꯟ ꯇꯧꯗꯦꯕꯁꯦ ꯗꯇꯥ ꯐꯪꯏ ꯍꯥꯡꯗꯦꯕꯁꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯉꯥꯜꯒꯤ ꯋꯥꯈꯜꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯠꯇ ꯂꯩꯇ ꯃꯄꯥ ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯕ ꯇꯥꯈꯤ꯫ ꯐ꯭ꯂꯁ ꯏꯟ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ ꯂꯨꯍꯣꯡꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯩꯁꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯕꯦꯜꯀꯣꯅꯤ ꯑꯗꯣꯝꯗ ꯊꯣꯔꯛꯂꯒ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯂꯩꯁꯅꯥꯗꯨ꯫ ꯏꯇꯥ ꯊꯥꯖ ꯅꯍꯥꯛꯅꯤ ꯑꯊꯣꯏꯕꯤꯅꯤ ꯅꯍꯥꯛꯅꯗꯤ ꯈꯪꯂꯝꯒꯅꯤꯀꯣ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯏꯇꯥ ꯌꯥꯝꯕꯨꯡꯆꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯁꯤꯗꯤ ꯏꯐꯝꯗ ꯄꯥꯎꯈꯨꯝ ꯀꯌꯥ ꯀꯌꯥ ꯆꯜꯍꯜꯂꯦ꯫ ꯄꯂꯩꯐꯝ ꯈꯪꯗꯕ ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ ꯈꯣꯡꯆꯠ ꯑꯃꯒꯨꯝ ꯏꯐꯝꯗ ꯃꯔꯣꯜ ꯊꯣꯛꯇꯕ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪ ꯀꯌꯥꯅ ꯉꯁꯤꯗꯤ ꯏꯐꯝꯗ ꯆꯩꯅꯥ ꯀꯌꯥ ꯀꯌꯥ ꯄꯤꯔꯔꯦ꯫ ꯄꯟꯊꯗꯦ ꯂꯩꯁꯅꯥ ꯑꯃꯨꯛ ꯕꯦꯜꯀꯣꯅꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕꯗꯒꯤ ꯐꯠ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡ ꯃꯊꯛꯇ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯃꯨꯛ ꯃꯈꯨ ꯑꯅꯤꯗꯨ ꯁꯧꯗꯨꯅ ꯈꯗꯥꯡꯗꯨꯅ ꯃꯈꯨꯗꯨꯗ ꯊꯝꯗꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯔꯤ ꯉꯥꯏꯍꯥꯛ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯃꯉꯥꯜ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯆꯪꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯆꯪꯂꯛꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅꯤ ꯈꯟꯅ ꯂꯩꯔꯝꯕ ꯃꯁꯥꯗꯨ ꯈꯔ ꯍꯣꯡꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯃꯉꯥꯜ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯉꯥꯜ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃꯁꯨ ꯁꯦꯠꯂꯤ꯫ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯃꯣꯡꯍꯥꯗ ꯈꯪꯍꯧꯗ ꯍꯥꯏꯔꯛꯄꯅꯤ ꯃꯉꯥꯜꯅ꯫ ꯂꯩꯁꯅꯥ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯈꯪꯖꯤꯜꯂꯒ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ ꯃꯉꯥꯜꯗ꯫ ꯅꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ꯫ ꯂꯩꯁꯅꯥ ꯃꯃꯤꯠꯇꯨ ꯃꯈꯥꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯑꯣ ꯍꯥꯏꯕꯅꯤ ꯅꯃꯤꯠꯇꯣ꯫ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ꯫ ꯂꯩꯁꯅꯥ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ ꯑꯗꯨꯒ ꯃꯉꯥꯜꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯃꯉꯥꯜ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯇꯧꯔꯒ ꯅꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤꯕ? ꯂꯩꯁꯅꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯐꯠ ꯑꯃꯨꯛ ꯅꯣꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯅꯨꯄꯤ ꯂꯩꯁꯅꯥꯅꯤꯅꯦ ꯍꯥ꯫ ꯑꯗꯣ ꯅꯪꯅ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯊꯦꯡꯅꯈ꯭ꯔꯕ? ꯊꯦꯡꯅꯗꯦ꯫ ꯆꯨꯝꯃꯤꯅꯦ ꯀꯥꯏꯗꯩ ꯊꯦꯡꯅꯔꯅꯤꯒꯦ ꯑꯩꯗꯤ ꯗꯦꯜꯂꯤꯗ ꯂꯩꯔꯒ꯫ ꯑꯗꯣ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯂꯨꯍꯣꯡꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯩꯁꯅꯥ ꯃꯉꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯑꯗꯨꯒ ꯐꯠ ꯑꯃꯨꯛ ꯂꯨꯞꯊꯈ꯭ꯔꯦ꯫ ꯇꯥꯗ꯭ꯔꯕ ꯍꯥꯏꯁꯦ? ꯈꯪꯗꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯕ? ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯂꯨꯍꯣꯡꯂꯤꯁꯦ ꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯐꯥꯎ ꯅꯪ ꯈꯪꯗꯕ?
ꯂꯩꯁꯅꯥ ꯇꯞꯅ ꯈꯪꯗꯦ. ꯍꯥ ꯂꯣꯏꯔꯦꯅꯦ ꯍꯥ ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯔꯦꯅꯦ ꯑꯩ ꯋꯥꯍꯪ ꯑꯃꯒ ꯍꯪꯈꯤꯒꯦ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯣ ꯂꯩꯁꯅꯥ ꯃꯉꯥꯜꯒꯤ ꯀꯣꯆꯤ ꯀꯣꯠꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ. ꯃꯉꯥꯜ ꯃꯆꯥꯗꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯤꯕꯅꯤ. ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯍꯧꯅꯕꯤ ꯈꯗꯥꯡ ꯊꯥꯗꯕꯗꯤ ꯂꯦꯞꯇ꯭ꯔꯦ. ꯃꯉꯥꯜ ꯉꯁꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯕꯨ ꯂꯨꯍꯣꯡꯂꯤꯕꯁꯦ ꯍꯌꯦꯡ ꯑꯩꯒꯨꯝꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯗ ꯂꯥꯛꯇꯨꯅ ꯁꯥꯒꯩꯗꯨꯒꯤ ꯏꯃꯨꯡꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯐꯪꯅꯕꯅꯤ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯏꯃꯨꯡꯗꯨꯒꯤ ꯊꯧꯖꯥꯜ ꯐꯪꯅꯕꯅꯤ. ꯃꯉꯥꯜ ꯃꯈꯣꯜꯗꯨ ꯊꯩꯔꯤ ꯊꯩꯔꯤ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯔꯒ ꯋꯥ ꯑꯩꯗꯤ ꯅꯪꯒꯤ ꯁꯛꯁꯤꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝꯁꯤꯒ ꯊꯥꯕꯨ ꯊꯥꯖꯔꯨꯗ꯭ꯔꯦꯅꯦ. ꯑꯗꯣ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯗꯤ BFꯀ ꯂꯩꯔꯛꯄ꯭ꯔꯣ? ꯈꯪꯗꯦ. ꯑꯣ ꯁꯣꯔꯤ ꯅꯪꯒꯤ ꯅꯈꯨꯠꯇꯨ ꯄꯤꯔꯣ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯉꯥꯜ ꯂꯩꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯃꯃꯤꯠꯇꯨꯅ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯤ. ꯃꯉꯥꯜꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯂꯦꯞꯇꯦ. ꯂꯩꯁꯅꯥ ꯄꯥꯡꯊꯣꯛꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯈ꯭ꯔꯦ. ꯃꯉꯥꯜ ꯇꯞꯅ ꯂꯩꯁꯅꯥꯒꯤ ꯆꯤꯟꯕꯥꯟ ꯃꯌꯥ ꯑꯗꯥꯏꯗ ꯅꯛꯅ ꯂꯩꯔꯝꯕꯗꯒꯤ ꯐꯠ ꯍꯥꯏꯗꯣꯔꯛꯂꯒ ꯂꯩꯁꯅꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ. ꯅꯪꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯁꯣꯟꯊꯍꯜꯂꯒ ꯄꯪꯊꯍꯜꯂꯒ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯅꯨ. ꯃꯉꯥꯜ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯐꯠ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯅ ꯅꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯤꯟꯅꯔꯤ ꯍꯥꯏꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯅꯪꯗꯤ ꯂꯝꯂꯥꯟꯕꯤꯅꯤ. ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ. ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯄꯣꯛꯁꯤꯗ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯤ ꯂꯩ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕꯤ. ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯊꯋꯥꯏꯅꯤ. ꯃꯥꯈꯛꯅꯤ ꯃꯄꯨ ꯑꯣꯏꯒꯗꯕꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ. ꯃꯉꯥꯜ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯅꯥꯒꯤ ꯅꯥꯛꯇꯒꯤ ꯐꯠ ꯃꯣꯜ ꯑꯃ パイꯗꯨꯅ ꯐꯠ ꯊꯣꯛꯈꯤ. ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯃꯉꯥꯜ ꯃꯥꯒꯤ ꯇꯨꯝꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯍꯤꯞꯈꯤ. ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯃꯉꯥꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯩꯅꯥ ꯀꯌꯥ ꯐꯥꯎꯔꯛꯂꯤ. ꯆꯩꯅꯥ ꯑꯃꯒꯤ ꯃꯊꯛꯇ ꯆꯩꯅꯥ ꯑꯃ ꯅꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯇ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯀꯌꯥꯅ ꯊꯟꯈ꯭ꯔꯦ. ꯅꯨꯃꯤꯠꯇꯨ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯝꯂꯅꯤ. ꯂꯩꯁꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ. ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨꯒ ꯆꯥꯟꯅꯕ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯅꯤꯡꯊꯤꯕꯤ ꯐꯤꯖꯣꯜꯗ ꯂꯩꯇꯦꯡꯂꯤ. ꯂꯩꯁꯅꯥꯒꯤ ꯐꯖꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯕꯗꯨꯅꯤ. ꯁꯦꯠꯂꯤꯉꯩ ꯄꯛꯆꯕꯤ ꯃꯒꯨꯟꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯂꯩꯁꯅꯥꯅꯤ. ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯃꯄꯥꯟꯗ ꯀꯣꯔꯧꯍꯟꯕ ꯏꯄꯥꯒꯤ ꯃꯐꯝꯗ ꯙꯨꯛ ꯃꯩꯔꯥ ꯀꯠꯅꯕ ꯇꯧꯔꯤ. ꯂꯩꯁꯅꯥ ꯃꯍꯧꯁꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯁꯛꯇꯝꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯈꯨꯔꯝꯃꯤ. ꯀꯣꯔꯧꯍꯟꯕ ꯏꯄꯥ, ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯑꯁꯤꯕꯨ ꯃꯉꯥꯜ ꯄꯤꯔꯤꯕ ꯏꯄꯥꯅꯤ. ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯉꯥꯜꯅ ꯑꯄꯪꯕꯤꯅ ꯃꯣꯝ ꯑꯩꯕꯨ ꯄꯥꯡꯒꯜ ꯊꯧꯅ ꯂꯧꯁꯤꯡ ꯍꯥꯞꯄꯤꯌꯨ. ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯐꯪꯖꯒꯦ. ꯂꯩꯁꯅꯥ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯐꯤꯔꯣꯜꯁꯤꯡꯗꯨ ꯐꯠ ꯍꯣꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯀꯤꯆꯟꯂꯣꯝꯗ ꯑꯃꯨꯛ ꯇꯍꯥ ꯆꯪꯂꯛꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ. ꯀꯩꯅꯣꯅꯦ
ꯀꯥꯏꯗꯩ ꯁꯪꯒꯣꯝꯅꯣ ꯁꯤꯅ ꯏꯃꯥꯅ ꯂꯣꯜꯂꯤꯖꯥꯠꯂꯥ ꯃꯉꯥꯜ ꯁꯣꯐꯥꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯁꯪꯒꯣꯝ ꯌꯥꯎꯕ ꯒ꯭ꯂꯥꯁꯇꯨ ꯎꯕꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯉꯥꯜ ꯃꯁꯥꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯁꯪꯒꯣꯝ ꯌꯥꯎꯕ ꯒ꯭ꯂꯥꯁꯇꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯠ ꯂꯧꯏ꯫ ꯁꯣꯝꯗꯅ ꯉꯥꯟꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗ ꯁꯣꯄꯤꯡ ꯆꯠꯂꯝꯃꯤ꯫ ꯗꯗꯥ, ꯁꯤ ꯃꯆꯨꯁꯤ ꯌꯥꯝ ꯐꯖꯩꯌꯦ, ꯁꯤꯁꯤꯅ ꯗꯗꯥꯗꯗꯤ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯔꯅꯤ꯫ ꯉꯥꯟꯕ ꯅꯣꯛꯂꯒ ꯐꯖꯒꯗ꯭ꯔꯣ? ꯐꯖꯅꯤꯌꯦ ꯌꯥꯝꯅ꯫ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕ ꯐꯤꯁꯦ ꯑꯩꯅ ꯁꯦꯠꯄ ꯇꯥꯔꯤꯅꯦ ꯍꯥ꯫ ꯑꯁ, ꯋꯥꯔꯤꯒꯗꯤ ꯋꯥꯔꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯩꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯟꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯈꯜꯂꯕ ꯃꯇꯨꯡ ꯄꯦꯃꯦꯟ ꯊꯤꯅꯕ ꯁꯦꯜꯁꯃꯦꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯉꯥꯟꯕꯅ How much this all price? ꯁꯦꯜꯁꯃꯦꯟ ꯑꯗꯨꯅ 2,500 only. Okay, take it. Welcome. Excuse me, sir. Is she your girlfriend, sir? ꯉꯥꯟꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ Yeah, she is my GF. She is my wife. Very suitable couple. ꯉꯥꯟꯕꯅ Thanks. Okay, time to go. We are leaving. Okay. Bless you forever. ꯑꯁꯨꯝꯅ ꯉꯥꯟꯕ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯁꯣꯄꯤꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯣꯔꯣꯛꯀꯤ ꯆꯤꯗꯥꯏꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯉꯥꯟꯕ ꯂꯥꯡꯂꯦꯟꯅ ꯁꯨꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯀꯩꯗꯧꯔꯒꯦ ꯁꯥꯎꯔꯤꯗꯨꯅ? ꯂꯥꯡꯂꯦꯟ ꯈꯨꯝꯃꯛꯇꯦ꯫ ꯉꯥꯟꯕ ꯅꯣꯛꯂꯒ ꯑꯣ, ꯅꯪꯒꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯨꯒꯤ ꯁꯥꯎꯔꯤꯔꯣ? ꯗꯗꯥ, ꯅꯪꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯣ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯀꯥꯏꯗ꯭ꯔꯣ? Ihe, ꯀꯩꯒꯤ ꯏꯀꯥꯏꯐꯝ ꯊꯣꯛꯀꯦ? ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯕ꯭ꯔꯥ? ꯍꯩꯁ, ꯅꯪꯒꯤꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯏꯀꯣ? ꯌꯥꯔꯦ, ꯃꯇꯥꯡ ꯆꯥꯗꯦ ꯗꯗꯥꯒꯤ ꯐꯥꯒꯤꯗꯣ꯫ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦꯕꯣ? ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦꯕꯣ? ꯁꯥꯎꯔꯒ ꯍꯦꯟꯅ ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯌꯥꯔꯦ ꯆꯣ, ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯌꯥꯔꯦꯀꯣ, ꯇꯥꯅꯤꯡꯗ꯭ꯔꯦ ꯒꯥꯏꯅ ꯆꯩ ꯆꯥꯅꯤ ꯑꯉꯥꯡ꯫ ꯉꯥꯟꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯗꯗꯥ, ꯅꯪꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕꯣ꯫ ꯏꯁ, ꯍꯦꯟꯖꯟꯗꯦ꯫ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ, ꯈꯪꯂꯕ꯭ꯔꯥ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯤ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯃꯁꯥꯗꯨ ꯐꯠ ꯆꯠꯊꯣꯔꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ꯫ ꯐꯣꯟꯗꯅꯤ꯫ ꯑꯩꯅ ꯄꯣꯠꯇꯨꯕꯨꯗꯤ ꯊꯥꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯛꯑꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯍꯩꯅꯈꯤꯕ ꯃꯃꯜꯗꯤ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯖꯤꯇꯤꯁꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯥꯀꯦꯁꯅ ꯐꯒꯅꯤ ꯃꯔꯣ, ꯑꯩ ꯁꯣꯏꯗꯅꯕ ꯇꯧꯖꯒꯦ꯫ ꯖꯤꯇꯤꯁꯅ ꯀꯔꯤꯒꯨꯝꯕ ꯖꯔꯅꯤꯗꯨꯗ ꯆꯤꯡꯅꯕ ꯄꯣꯠ ꯑꯃ ꯎꯔꯕꯗꯤ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯕ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯃꯔꯨꯞ, ꯑꯗꯨꯗꯤ ꯑꯩ ꯊꯝꯖꯔꯒꯦ꯫ ꯑꯣꯀꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯖꯤꯇꯤꯁ ꯃꯥꯒꯤ ꯀꯥꯗꯨꯒꯤ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯂꯩꯁꯅꯥꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕꯤ ꯐꯣꯇꯣꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯈꯨꯠ ꯅꯥꯀꯟ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯃꯧ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯉꯁꯤꯁꯨ ꯍꯣꯡꯗꯦ, ꯍꯣꯡꯁꯨ ꯍꯣꯡꯉꯣꯏ꯫ ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯂꯕꯁꯨ ꯅꯪꯕꯨꯗꯤ ꯅꯣꯡꯃꯗ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯣ ꯋꯥꯁꯛꯅꯤ꯫ ꯖꯤꯇꯤꯁ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯅꯣꯛꯂꯤ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯅꯧꯕꯤ ꯃꯧ ꯑꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯍꯣꯠꯅꯔꯤ꯫ ꯂꯩꯁꯅ ꯆꯥꯛ ꯊꯤꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯂꯩꯁꯅ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛ ꯀꯧꯕ ꯆꯠꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛ ꯑꯅꯤꯕꯨ ꯀꯤꯅ ꯕꯦꯚꯥꯔ ꯀꯥꯏꯗꯅ ꯇꯞꯅ ꯀꯧꯖꯔꯛꯏ꯫ ꯄꯥꯕꯨꯡ, ꯏꯃꯥ꯫
ꯆꯥꯛ ꯊꯤꯗꯣꯛꯂꯒ ꯊꯝꯃꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯂꯣꯏꯗꯥꯡ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯆꯪꯉꯝꯃꯣ ꯏꯃꯧꯁꯤꯗꯤ ꯅꯪ ꯄꯥꯕꯨꯡꯒ ꯆꯪꯉꯛꯑꯒꯦ ꯑꯩꯁꯨ ꯑꯗꯣ ꯅꯪ ꯗꯗꯥꯗꯗꯤ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯍꯥꯏꯗ꯭ꯔꯤꯌꯦ ꯏꯃꯥ ꯍꯣꯏꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯒ ꯗꯗꯥꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯐꯔꯦ ꯏꯃꯥ ꯍꯣꯏ ꯆꯪꯂꯛꯂꯒꯦ ꯂꯩꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤ ꯏꯁ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯏꯪꯅ ꯐꯔꯤꯕ ꯏꯃꯧꯅꯣꯁꯦ ꯂꯩꯀꯥꯏꯁꯤꯗ ꯏꯃꯧꯃꯨꯛ ꯊꯣꯠꯄꯤ ꯏꯪꯕꯤ ꯑꯐꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯧꯇꯅꯤ ꯂꯩꯀꯥꯏꯁꯤꯗ ꯉꯥꯜꯂꯤꯕꯤ ꯂꯣꯀꯦꯟ ꯅꯣꯛꯂꯒ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯏꯃꯧꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯇꯣꯞ ꯇꯥꯔꯕ꯭ꯔꯅꯦ ꯇꯥꯗ꯭ꯔꯗꯤꯅ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯈꯪꯕꯤꯗ꯭ꯔꯤꯕꯣꯏꯔꯦ ꯆꯤꯟꯅ ꯍꯥꯏꯕꯒ ꯀꯥꯟꯅꯄꯣꯟꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯊꯕꯛꯅ ꯁꯥꯈꯤꯅꯤ ꯃꯁꯛ ꯐꯖꯕꯇ ꯅꯠꯇꯅ ꯏꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯊꯕꯛ ꯍꯥꯏꯔ ꯑꯩꯈꯣꯏꯅ ꯁꯤ ꯇꯧ ꯍꯥꯏꯅꯔꯨꯕ ꯂꯩꯇꯦ ꯃꯁꯥꯅ ꯈꯪꯅ ꯂꯣꯏꯅ ꯇꯧꯔꯤ ꯅꯠꯇꯦ ꯁꯤꯗꯕꯨ ꯂꯩꯀꯥꯏꯒꯤ ꯀꯔꯝꯕ ꯃꯧ ꯀꯅꯥꯅ ꯍꯦꯟꯗꯧꯔꯤꯅꯣ ꯌꯥꯔꯦꯗ ꯊꯥꯒꯠꯃꯜꯂꯦꯀꯣ ꯅꯨꯄꯤ ꯃꯤ ꯇꯥꯔꯗꯤ ꯀꯞꯄꯅꯤ ꯋꯥꯅꯦ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯀꯩꯌꯥꯝ ꯀꯥꯏꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯌꯥꯔꯦ ꯆꯥꯛ ꯀꯊꯣꯛꯅꯕ ꯇꯧꯕꯤꯔꯔꯣ